State Langak Taxin ba Oiroi Kanbadagi UNC Delhi the Satuna Prime Minister Gitong the Tong Tin Bahukre Naga Taruk Harpa the Sena Sing Atuba the Paduna Sarak Pina by UNC na Prime Minister Taxin Kre Naga Taruk Hat Kibaki Todoka Mari Lenin State Langak Taxin ba Oiroi Kanbadagi United Naga Council UNC Delhi Satuna Prime Minister Tanba PM Gitong the Kong Tin Bahukre Sahi Asigi Metarakong de Fazin Krabamatung Mihatin Hatok Pikraba Naga Misam Taruk Kitchap Sava Justice Atuba the Fanganduna Tamtir Batodok Aduda Sena Sing Logi Oibatik Sava Sarak Pibina United Naga Council Gilusing Naga Loop Sing Prime Minister Narendra Modi the memorandum Piduna Taxin Kre Nasi Press Club of India the Pangtoki Paugi from Amada Naga Gilusing Basing NG Lorho Baraya Satang Samson Rionai SC Tocho KS Paul Amadi L Adani Neluching UNC delegation Aduna Pangtoki the Nagata from Sing the Ngaxin Pineva Kumja 2015 August Hada Taukiba Indo Naga Framework Agreement Ngakna Satpinaba Amadi Minung Silaitana Tok Pikraba Naga Misam Taruki Achumba Well Atuba the Fanganaba Prime Minister Narendra Modi the memorandum Piduna Taxin Kibari Ngasiki memorandum Adu the UNC Neluching Naga Women Union Amasung All Naga Students Association Manipuri and Sam Yauba Apunba Delegation ama Prime Minister Pisin Kibani memorandum adu taliba maru ebe demand sing marung da Manipuri Naga tawang form sing action binaba Naga misam taruk hatot kiba adugi justice atu matam da phangan binaba amadi Indo Naga Framework Agreement ngak na chatnaba Prime Minister amadi India langak tataksin ki sahi asigi metara hum doide Naga misam kun phajin traba matung da miyoi taraga mari thadurok laga miyoi taruk punna miyoi pegi menung si amata yaudana tamtina tok piki begi thaudok adu da chenaba sing atu bada thidok tuna logi oiba matik saba serak pibina ba demand tauki Naga misam taruk hat kiba adu UNC amadi Naga People's Organization amid engsang bagaloina Jun mapan da Naga Village Garna phajil luraba kuki taraga marigi Miyoi begi minung si yang duna thadok kraba matung dani taseng na kuki sing sa tharliba thawong sing laibak thibani demand fangri fawa Naga taruk yaksang lawroi lengak na lum larok trabadi irang hena sauthurkani JTC Naga taruk hat kibaga mari lenin kuki jo council na fongdura kibu wafam joint tribe council Manipuri JTC amna kan na yaning de phongtok pagaloina Naga taruk hat pada sener be Kuki Millitantsing lengak na thu matam da phaga dabani haina taksilagli amarom de JTC amna talibe demand sing fangri fawa laikhidraba Naga taruk ki thawa yaudra baksang lawkhiroi haibasi Ngasi Major Khulda laiba Manipuri Press Club ki Thongjin Hall da pangthokiba pawgi mifam amada JTCM gi co-convener Kesi Sobyon na hai Kuki Jo Council ki Chairman Helen Thanglet na handak pangthokiba pawgi mifam amada kacha Naga haiba wahai se nabata natana Naga misam taruk adu Kuki ni emotion na maram oiraga hat ki bani haina phongthokiba adu atubu matam da miyam khangna sengdora kada bani loina misam taruk pu Faraba matung da matum kaktuna hatokiba adu da senaba sing atupa matam na fatuna serak piga da bani ngasi pawa da senaba amata state amata Central Security Forcing fagat pangamdri basi lebakti bani JTCM na mihata sigi asumba justice pangdri pawa leptana thengna khigani haina mahangna phongdoki pawgi mifam adu da sarugya kiba JRCM gi General Secretary Dr. Aguni Maina hai JTCM na taliba demand sing pangdri pawa laikhidraba Naga taruk yak sanglau kiroi amadi ngasi pawa demand sing tabukta onthorok pamiyam na ngairi lengang na taliba demand sing asi tabukta paikhat pagi mami udri masimang laibak thibani asumna tumak Thamlabadi hena saun irang thorak pa yai miyam na tubina lai haiduna yengduna lai thukpagi thawong tawigani athuba matam na sena basing phagat piu miyam na khangba ngambagi pan khailan khrabadi hena kanba irang lakani haibasi lengak na khangjin ba phai haiki Losi diko na Nagaland gi CM galoina na Amit Shah unaki badu Manipur gi CM thajadabagi ra Mega Chandra Manipur gi housing wari bapima masida Deputy Chief Minister Losi diko NPF ki MLA oiriba NPF State President Awangpom Niuma Yauba Kangbu amana Nagaland gi Chief Minister nephew dio amadi Deputy CM galoina na Home Minister Amit Shah unaki badu Manipur gi CM thajadabagi ra haina Congress Legislature gi party leader Kaisam Mega Chandra nahlagli ngasi Imphal gi parada laiba MLA Mega Chandra gi official quarter da pangtoko pawgi mifam amada phongdoki bani Mega Chandra na makha taratun high state asigi housing oiriba phibam Asta Nagaland gi CM amadi Deputy CM ga pulaga karigi damakta Amit Shah unakibano Manipur gi Chief Minister laina Nagaland gi CM ga pulaga Home Minister unaruba asina idea of Manipur amadi Manipur gi oiriba political system da aso wahang amalagli Manipur gi Chief Minister asi Deputy Chief Minister Losi di kona lusing bakangbu aduna thajaba laibara asigumba high level meeting amada state asi gi Chief Minister yahon ribagi maram karigino nakal amaram dan Home Minister unaruba da state asi gi Chief Minister nakarigi damakta Ayaba piribano haibu hangsing hangladuna hiramasigi matang da Manipur gi Chief Minister na sabsaba maram khangan gadabani haiki Surasanpur da Nursing Recruitment Exam Center thambina bataksin kre Saikot ki MLA Pauline Lan Haukip na Surasanpur District da Nursing Officer Recruitment Common Eligibility Test Exam Center ama
हांगदोकपिनब ऑल इंडिया इंस्टीट्यूट ऑफ मेडिकल साइंस एम्स न्यू दिल्ली की डायरेक्टर तक्सिनख्रे साइकोट केंद्र की एमएलए असिना ngarang wafam asigi matang da iba cherol ama एम्स की डायरेक्टर थादुन तक्सिनखिबनी चेरोल अदुदा मणिपुर दा हौजिक थोकलिबा इथनिक वायलेंस असिना मरम ओइदुना सुरासनपुर दगी कैंडिडेट सिंग अतोपा सिटी अमदा स्टेट सिंग चतुना एग्जाम असि फंबदा यामनो खुदुंग चादबा मायुंगनाकनी हाइना सुपल्ली mayumda leijaraba misam miyam makha tana phapagi thabuk satharaklabadi tumin yengduna leiroi kokomi laingak ki thawong sidi laingak pukaidravadi mihatpa singi makhong kolaba su kolagi haibaga pangkhakni matam ama khulngak sarambadi laingak tu khulai surrender tawduna mayumda leijaraba misam miyam ki hankanganduna phapa bunbagi thabuk amuk nauna satharaklaba asina leptana asumuk satharaklabadi masida coordinating committee on manipuri integrity kokomi na tuminna kaidonung de yengduna laithok loi hairi kokomi ne thadorok pacherol amada mathaki wafam asi phongdokladuna india lenga ki proxy war mapung phadri irang amma natragana amadi adumuk tampakta la hinkhigani khanba chindra shanti tawthorokpa taiwon na bathabuk khutaw asidi miyam da wa potlum hanna pibani hairoi dabagi maram leite ireibak ifurupna leikha ta na manglabada ngasi gi phamnaiba singsu adumuk leikha tabada punna yongminnagani haibasi nahouna amuk ningsingba phai hairi मतंगी मतुंग इन मणिपुर दा लाइखिबा प्रेसिडेंट रूल लेंगांग ऑर्डर अमा थोक्तुना हौकिबा 2025 की फेब्रुआरी 28 फावो मनुंगदा लोन यादब कुलाई सिंग थिंगलकना बखंगन की मतम साना कुलाई पिथोरक पसिंग करिगुम मखल अमतगी एफआईआर पानबा तौरो हाइबा वफम जु थमकी मसिदा तंपाक लमदमदगी कुलाई पुंगनम मियाम खंगना पिथोखी अदुगा अमरमदना सिंगददी कुकी सिंगना कुलाई पिखिरोई मतम साद्रि हाइन इफोंग फोंगना लाउथोरकी मदुदा लाइंगाकना तसेंगनमक शांति पांबो ओरमलबदी मतम साना थबुक लौखलमलबदी ngasi asuk sangtara चलिबि इरांग asi satlam loi haina su phongtoraki Cherolasna makata rawdun hai kumja 2023 ki mehum dagi khangudana thorok ki irang aduda matam adu ki lengak na miyam da punsi ama de lantom ngak pangam da ki iramdam ifurup kanjana phona bada afang afang kulai lakpo mun ba tawraga irei bak ifurup ta sing narak pasing thengna duna lakibani matam ne yada bada ki marai bak ifurup nungsi jabana ha kaya na thauna leina songthoktuna hena misi mina thoklam gadaba amadi lantum ka hena manglam gadaba dagi kanjaduna lakibana harul sing adu ngasi makoi loinam maran leiraba misak ngaktu oigadori bra haipo wahang asi miyam gi mihut chalaga kokomina laingakta hanglakli यूनियन मिनिस्टर की फार्म ना मसामक की मिनिस्ट्री दगी लाख 99 की सब्सिडी लौरमले यूनियन मिनिस्टर फॉर एग्रीकल्चर एंड फार्मर वेलफेयर भगीरथ चौधरी ना चलाइबा फार्म अमना महासामक की मिनिस्ट्री दगी लुपा लाख 99.60 की सब्सिडी लौरमले मिशन फॉर द इंटीग्रेटेड डेवलपमेंट ऑफ हॉर्टिकल्चर की मखादा सेंफम अदु लौरमबनी इंडियन एक्सप्रेस की रिपोर्ट अमना हारी राजस्थान की दिदावाना कुचामा डिस्ट्रिक्ट लाइबा चेहा विलेज चलाइबा थाबी की फार्म अमसु बेनिफिशियरी की लिस्ट यारम थेंगनरे फार्म अदुगी मपानदा थेटपा साइन बोर्ड मिनिस्ट्री ऑफ एग्रीकल्चर एंड फार्मर वेलफेयर की मखादा लेबा नेशनल हॉर्टिकल्चर बोर्ड तगी सेंथंग लौथरगा चलाइबा प्रोजेक्ट नि हाइना थेलमखी प्रोजेक्ट असिबु अप्रूव तौरिबा नेशनल हॉर्टिकल्चर बोर्ड चौधरी मसामक एक्स ऑफिशियो वाइस चेयरमैन ओइना थौपुरीबनी प्रोजेक्ट असिगे अपुनम सेंफम लुपा क्रोर 1.99 नि मसिगी मनुंगदा प्रोजेक्ट पाइखलिबा मियोय अदुना लुपा लाख 4.98 पुथोकलगा लुपा क्रोर 1.49 लोन लौरमखिबनी हाइरी